James na tamlakliba pauduna saunang banaloy kri. Pamil bumana aduk thaja na thabak to sinarubani. Aduga haujik tamabu kaisu thausada bagi mong torok baduda sauning bada mana paiba yakidri. Amarumda phone tawrakliba misak tusu mahag na hutarit mukharaba misakni. Aduna henasu asaw budu oikibani. James ising sing na khomai. Tasay na jumni. Mit maksina sa urak labani. Thortuna. Yare, phone thamo. Phone dukak pagasaw na nupama manakta kaushili. Oy, duka na nalige, amtalaw. Thor ki makada thabak tawriba nupa amakag Thor na sawbududa thuna chensilaglaga. Boss, hekta haibiyo, kay tagbigadaba. Thor, thuna asaw bubumba pudok laba konjel da hairi. Gasing rang, pamelga papawna bernay. Nupa duna ithagtag na. Pawna de boss. Nahan nungdang githagdok today, ngasi paw, manu sida lakbus daw de. Ay kuni su paw pawru de, kay lirege boss. Hausi mo koldo, ay gimangda. Hausi mo lagtabi ade, ay gi order ni hayo. Nupa do, athuba madamda, pondo sa toklaga, pamelda call tawi. Adubo kudak tugi oina, o fairatli. Nupa do, maray latlat taw na. O five boss. Hausi mo ko taw ne, law thaw. Nupa do, kol amakso hanjin dawraga, law thadok to na, Thor da tahali. Adamak Swiss of hairi. Thor, pondo da munniging dunalay. Kari karamba, response la ani ngay ribani. Adubo pangdrabada, sounding na kumai. Pamil na lushin kiba janit kinubita. Noy, CC camera kinduna, record lo hoy haibaday. Nupa duning singi. Numit da, makoy na tawgi ba tabak singdo. Pamil na janit po hatlaga, makoy sing na mapandalay kiba. Adubo numit da Thor na CCTV kilo haibadagi kin kiba khangning ning singlang tuna. Boss, madulay jari. Record bomba amata mangjadri. Thor nok fet taw na. Very good. Haujimag aingon da sinaw. Aduga, pamil na callback torok labadi kudakta aingon da marol hairakadabani. Yes, boss. Nupa do thokraba matung Thor khaktang room do da laihori. Ningsingi laisemi bu pamil da sinaikiba numitu. Numitu da pamil na utkiba attitude pumba haujikta da kantharubada mayak sengdoragli. Aigi mayukta lairiba James ki misak amabu nangda loshinduna thambagi kari kanaba pono. Pamel, nang magnasu aigi mayukta lepke thorang laglabadi nang busibi abagi naral miyam le hebse kaudam pai. Somda laisembi butongan barum ama lawbi duna safe oina thambiri. Laisembi su pamil na asi taw adu taw haibada tawi. Maramde ma pamil dagi lapthok pa pamlamde. Karigi minungsi ama khagna. Dada, dabi kiga ngasi thabak jakadaba laibra. Pamil itap tapna. Hanage nang nalaramba yumdo aduda jagani. Mapamdo kitang phajana thamningbani na. Biki sumateng pangsilai. Karigumma mapamduna aikoi bungak pisimbigadaba oirabadi nang swada thamganida. Sida kuina lehalo. Mapamdo phajana semjinaba aho arak leitanaba pamel aikoi anina khanabani. Laisembi mabungning penthokje. Asuk phaba nupani na magidamak kayada wabiriba haina. Khallubada pi tarake tawi. Adubu naw khalakliba mapidu tapna phathajai. Dada, nang tekta kaidana layo ko. Ay nangonda haigadaba wamayam amasulay. Pamel nokmi taw na laisembi da nungsina yengi. Haujung mahaibaya da bawarene nangidu ba. Laisembi mangakto hairaga. Yade, haujug haibada kudong thiba mayam lakane. Aduna ay matam khara khankige. Soidana de haigane. Matam da aina chapchare khalaba kanda. Pamel su hanjin haidaba yade haibagumna di tawde. Maramde laisembi achamba minate. Pharasu phatrasu
माने यeknaba oina khaliba James ki makhutta leramba mini aduna ma laisembibu tarai na di khaningde machit makai oina mana wa khara khanglam gadra haibagi asadani ngasi mana thorga mayoknaba haugadoriba sisu pare matang na matam na purak owaduda ai ngairage ko bige chalasira oijase thengi na bani asum na makoina han na leramba mafam du yorakli ichik chikle awang ba building du mi kana su leina da bage ichik ba haidu oirabani pamel henja bu uning manduna deres da thoklaga henja hoigi piktak na leiriba yum du da munna yengi udine madu shurup do kadai da mulo kharjano biki su tumin na tholak-tuna pamel da khangang hanglei noi apik bidu yung liro uraroi pamel mamai do onchilak-tuna kaino uraroi haide kai lekhrage nang khangbro biki tapna dum khamai ha phagi sum tawbunida aikhoi college ti puli aikhoi na chei lirasu laik da khojang da bage hanjin bek jaraga le hobage angang moiga class mana bani college se tamade maga dum thengna yaba adubu som ibungona lairik timbai dina college se haibusu yadi do pamel wakal haifet khallaga tapna hairei handak aini sidalak pa khuding ma dumui college se trabu jalo iche do ison na leibudu da aduk chatra maline matam du da heli du hinja hoige get hangduk tuna changak padu ubada pamel na tapna biki da hairei heli hai bidu na tra biki sumakha da munne yenglaga oh mani mala isina de henja ga su chathoklam na ra heli tapna imung da changai henja do imung gi thabak khara loisin duna leramba du da heli nok fet tawna amuk da changjare ke dana thabak phabi henja khangpre khangna eba aina de karino mibu aduktam thina khangan bahona bro heli nok tuna makutta pairiba bag tu mathakta thangalaga surprise ama pige tawbane henja ki tawramliba thabak tu na thaiduna heli bu manung da pusele aduga phajana phaminaraba matung tapna hanga e potu da yenglaga kai surprise no kisi bomale heli michi thakta katlaga jangun basida oireni asi hairaga yomliba potu hangdoktuna tampakta thamlaga tu phajadra nangini camera ni lens atang basu yauri madu ubada henja tapna hangai kana bireino hele do kaisu khandana adum kumdore lanchin bana sima tangde nangonde yohan biko haimandana pibalak labani kaidorge henja nang studio da sulaktre thabak je pahorak laba madam sida nang sumaina lepkibase ai nungai ti henja masadu ituk thana madi karigi mamal asuyam base karigi pirakliba nangna khara handokpiko haibagi maram sulai hele ai studio de putharage khali karigino asuktuna decision lauride henja tapna hiptuna leiriba machirom da onchilaga phibam sida ai thadokpa pamtre adunani college su tokle angang tuition tawri sidai hena ai mapan thokpa tale henja na mache gi damak wajabadu oraga heli sunungaite mare yetuna la o hairu dause phibam do kaisun la chungdaba mi tarani khanna haudoktre pharise ai kaisu hairaroi ado awat palai bada angonda paw hairoga tumina lesin kinoba henja nokmi heli dang ko lai ai gide nangna tana kana sulai di heli henja bu nuksina amuktang konchilaga chichigi jana busu purak bani asumna ngai hagwari watai tawramlaga heli do hankri henja mapan tholaktuna heli bu thintorak bodu ubada pamel harauna message ama thajela I henja da uda basu koire nungai riba na tro college sat powdri amuktanga college da khana kisila udana pamel si henja da message thabase nungshina leisi lekholeina thabasungai haina de
masana kadaidagino sak hekta takhatkiba. Message tu phanglaba henja sauningna message salai. Nayumda na tulirito kena geleidana kai kandana college da miga miwangangna ningino. Nay pesa pai mi singsa adumai loina tongnabro. Machin du paithoktuna tumin phamduna lei. Helila ambaduna studio su yam miss tawri. Matam amadade thabak khwaidagi chinbi nupi ama oirambani. Haujingna ihang hangkhri. Aduga Pamilna college palakbaduda college ke amuk ningsinghali. Aduga Pamilga ahanba thengnaba numittumasu mitmangda chongthorei. Amamba ahing haukhri. Nongpok chingkhai ngalakli. Hairang leirang kayada khoimu laba kayana ngangna pairare. Ayukki menglaba tarang na mangal yen thorakli. Karo hanba magi marumda leirang kayasu magi leisa tamjarakli. Leirang gi leinam tabada khoimu kayana lehi chupke matagum ngarang illaribani. Nongmagi mathau masak khangna thausil phangliba mayamsu magi mathau tawnakri. Yaglakliba nungshagi mangalduna thongnaugi ahobada lisalakduna henja thoibina tumlibadu kangkhaldu phauna mamit thakhanbagum thoklare. Nahan makaidi alarm thamduna tumbani. Ngasidi kauthoklura mali. Numitki mangalna oina alarm pirare. Henja thoibe mamittu sepli mun mayada leiriba phondu lamduna pung kaya takhrabanu hainiging lei. Mamit khangsing singi thuna yangna haugatuna champaldu tongsilaga washroom lomda chensinkri. Ayuki thabak pumba thabak phabi amagum loina loisinaba laknai. Athoba matamda brush tu tawthoklaga mamaidu towel macha amana taithokna kitchen lomda chensinkri. Ayuki kari chanaba chakhau hangdanaba breakfast semba haukri. Yamna thuri haibagi mawongni tawribadu. Ngarang ichai na thanamba kitchen dudani. Chairiba mayamdusu loisin na fridge tagi yerum mari lauthoklaga boil tawba haukri. Maggi dusu saubagi patharaktanaba kanna hotnari. Yerum phutpa loiraga sangom dusu amuk thangatuna thanamle. Mapalumda chenthораklaga machibu haudoi. Che, hagolo ai thengi ngasi thabak yameba amta hagolo thengi mi. Masadu ne tadana hatu tawduna machebu haudoklibadu machedudi kaisu tabidri. Thawa isa sadana makokto amu blanket na chingkhalaga tumbadu makha chathagigadabagi mawongum laikri. Matawdu uraga henjadu sauningbanna loire. Mina kaurise kemta da bai mawngni ne. Mina thengi haraga noshiriba bed ne cha. Gas ta sangom thangkat lambadu khangning singai. Makhongdu kichalomda thuna paisilai. Osen sangomdu tangkhai phana pathaduna leiramle. Macheda ngangamaga tholakpo oibaga sauningbai keiboi khonjel kanna haidokhibani. Yam phatteda sangom ko bu ibe manangsu. Pocket yawba phondu lauthoklaga manada thammaga mangaktuna thiktharaga chappi. Aduga Maggi du bowl amada haptharaga yerumdu maku khokna. Hello, Hele, tabro, nang loisin baloiraba. Hele du tumba haugatriba mali. Makhondu iphai na khomai. Kaino, first morning sida kai chadoino. Sutlei haidudi sarna nang su yauduni. Reset tawbada nang yaukidabro. Kaino he WhatsApp group ka amti yingdra malena. Kaidolai gi ngarang numijubaduma. Kaidol haibanu iPhone ga changba sangde. Lairik lo silawdaba se kitang pakhige na tawleiraba. Program cancel tawkhrabane next month kumbada tado malena sir na ngarang report tawrakhrabadubu. As aidi somda thabak se Fast and Furious da tawleire duga. Phare dudi nang thabak laktoi natra. Isasa khara peloire ngarang ahing tungdabe la aroi ke khalambane sarna wari khara sanade yade haibane me shuna sanabana nungaini haibane aduna lakta yaroi laane nangsu lakto natro lakto ne horen studio da thengnarase thamage dudi horen thengnarase ko bye phone du thamkhraba matung heavy breakfast tawshile
Ngasidi library da changaga pending lehoba note khara page na khanbani. Asumna thabak leitaba matamda library changaga lairik pabasi henjagi hainabini. Chak tu thonglambaga chatpa yarabani. Adu oisu machegi sakta du nungsimandadana chak tu thongarogi khali. Dress tu setpa hauna ngasigi tawgadaba mathaudu paper note amada iba hawi. Routine naina semtoi. 1. Home tutor anti hoida. 2. Photography class amuk chatpa. 3. Halaklaga college ta changba. 4. Thengasu thengna library changba. 5. Mawong yanglaga city dagi awatpa materials khara laisinba. Paper note tumun na pai. Dress up tawriba magi pen da amuk hapchinkre. Ngasai makai hathu tawrambani. Chatkadoriba thabak tu cancel tawkre haibadagi tapna tawba haurai. Masamdusu phajana sit nana hatlaga ribbon amana punchile. Nude color gi lipstick tu masangjile. Kaya kebadi oide henjasi. Adubu ubada masadi yamna nali. Atopa nupi singa manade. Achamba taying ba machoge pirol da ngaujabini. Masamdu semna mingsil da yengaga. Je, ay chale ko. Nangi migi khamba ne. Pungsi am thengkreba. Anti na ngangamani. Ay chale ko. Hathu magi camera ki bag tuga lairik hapa bag tuga punna pai khali. Magi do thabak mari chatkadawgi mawongni. Yumda amuk changak tanaba pochai singdu suraba haina chauchatni gengi. Gate tu hanglaga tholakre. Lambi di mi kaya chatnaba oidre. Thabak chatpa mi kharadi magi chatpa yawnakre. Magi scooty do ngarang anti hoida hundoklambani. Horen thabak chatpada puragi haina khali. Anti thasna hoige yum yobaga sumangda leplaga kawi. Anti ai lae. Anti thasna do lai puja tawramba mali. Phi asengba angubuduma setlaga second floor dudagi makuk tu makhada henjaram da onchin duna laurai. O chango henja sanaga bungoga makhoirum dale haurabane. Oi anti. Makongdo sana hoigi rum tamna lai. Sanaga bungoga de lairik phaktuk tuna ngairaga lerami. Madu ubada mangase yahau khara thenglaba mali haina masana khanjai. Good morning sister. Henja changakpadu sanaga bungoga na ura mali wispirei. Henja sunuk minokbi. Morning. Hobok loraba ahengage. Aigi de lore tu. Aigi sulore na. Makoi anege homework ki notebook sing dulan chilai. Very good. 1 hour ki tuition pungsu hau ki bakhangaudre thona yangna jatkiduna matam loisilakli. Cheche su thengi chalage. Noi phajana revise ta horoko. Oi cheche. Henja du taha makha da kumtharai. Thasna su makuta sangom glass ahum yauba tray ma paiduna kakhalakpani. Hema nang chalage hairo. Andi ai thengi. Photography class su chakadawni. Pungsa khara thengdokre. College ta su changudaba yara. Form fill up su last date oirena notice thoi. Adu oisu sangom sitati thakodana nang thengbudi thengamane. Ai tharoge. Aigi scooty ki kaile hogentia. Ki budi mapan gida hanagi thampamduda sumyalambane. Henja du thuna chenthakre. Haima sita thako hairaga. Lauduna haire ithasnana. Henja du scooty ki du paina. Ai heavy breakfast tawre haying thagenti. Scooty du thuna intholaga start tawduna thorakle. Moigi studio ga college ke leifamga 20 minutes ke working distance ni. Atopa leiriba staff sing du so khara lakpa yangnaramle. Henja na thona lakpagi mawongdu makoi loina khangi. Kuire mana sida leirakliba home tutor chatlamlaga sida class amuk yawraba matung college satle haibase staff singdo loina khangliba ngaktani. Camera hapa bag to table da thamlaga mineral water du khara thakjele. Heli su laklaga manakta lepi. Henja dagi heli na hana laktuna leiramla male. Mineral bottle do makum lonchi na heli da onchilai.
Kaikin haiga, wari sane haibo sarna. Fees ke oram to male, khangde, atopa kari meter laibon haidi. Os, fees ki matang oiradi, haidi hauji, isa pura nil chale, kamai daw ni shide. As, adugibu, nang na maroma. Nang na khangda wan hele, ay koy jesu masasoli. Ay na yumsu pura po bani na, ay siyam wara bani. Study sa, makataw tadrasu yara bani. Chicheni yada bagi ay tawra bani. Angang kara tuition taw basina, yumgi pochay awat pa menchilini. Ay sukhangi, nang ay che, ay koy family amatane khalo. Kay gidumay wari no. Ay koy yumdasu wari sari ni nangi. Kay sunungay taba khano. Ay na kainom tawra khudingi, nangonda dum complain taw basida, nangsu firap jaramani. Asigisu ay sa yam nungay trabani. As nang suba, adumay hay nunungay te haraga. Ado, lanchin bagi wado kamay taw sige. Nang nasi taw si pam te haibado, ay mangonda pajana hay kikiba. Masu ay koy da tuina lai. I think he need a positive response from you. As lanchin bagi wado sida, ay gi imong ki kok sida ne. Mangonda khajik phawba ay gi mindset divert taw bangam te hele. Ay tal leba. I am not a perfect for him. Ay na haidi nangi yes or no haibagi response tuni ay na pamlise. Ay ga maga picture piklingai dagi sanarak pa imana bani. I know him very well. Ay su karamba rupino mana su phajana khangam gani. Adu oi tarasu ay nangonda yes ayo haibadi na tina. Toksise siwase kai kanda bada kok sanaba sarna kaurane aswai phamusilo. Wadu matang du de hinjana samdat kre. Toklasi leplasi hairebanina helisu force taw bangamdri. Ngayhak leibaga atopa separate room amada leirubaduda mayam punna wakhanna nainari. Malli face chang naina thidoknaba atay atopa photography ge madangdasu nainari. Wari loisalakpagi tanjaduda henjadu magi sarda kirup hangai. Sir, ayaragadi ngasigi liplawjage. College ke form fill up tawbage last date oire yaragadi hoi aina yaba pire chalo nangdi amagi nangnaba time manage tawbada waramani henja do achamba minok aman noklaga sir makhatam thararoge tawbane ado yumne yadri upai leitraba hoi phare nangi thabak tu so maru oibani lairik yaudode amuk yaroi dorini phajana makha jathago. Why sir? Helisu thabak leitabaga office da phamlaga leibudu ware. Laptop to amuk med photo khara amuk zoom tawduna yenglaga lei. Somdana henjadu magi scooty duda thuna college rom da lai. Last date matamga oibaga misu queue da lengduna lerami. Oh no, thabak mata sidane queue khusang side. Ai bu changdabi chatkini ko ngase. Gari park ta phomlom da inchilam laga mayam ku lepna baduda yauri. Magi turn yorok laga adum chanaki. Henja su magi turn yorok laga phom du pisalam laga tholagli. Yam loli oina phamduna lei. Thariba bench mathak tuda. College da maga khangna chanaba kana su yaudi. Mi tinabada migi miyong mitaw yenglaga tinaba nupini henja se. Ngayhak tuda kadai dagi phajilak banungshino. Nupa ani makondu ichaw chawna wangang laga makondu gam thanglak laga henjana phamliba bench tu ka thangna na thariba bench tu da phamthakre. Kai binu nangna college ka si kaina haroklishina haina dabana na rehe. Ibungo ka da bokoy ramnari adugi ngayhak inspection chalusina pubirak bane. Ai sigumbase kaya haina de khangina dro. Class bang taw dana chalise kayam yam le. Haina da bini tawrisi. Class yaudasу sida dum phamla leyu kainu. Karamba ojana no nangonda ngangdu sar. Nangi khadang do thadara lori. Ngasai makai phamduna taramba henjadu makhoi ani tamna mamitu yenglai. Bikina pamel da sign tawrai. Natungda amta yengo haibagi mawongni. Pamel do karino khanna mamitu maninglom da yenglai. Yam thajadabo wahang ama phathang doki. Nang sushi da tambro. Henjado pamel hangak iba wahang duda pungangai. Seliba dress udra haining bani. Adubu patharaga khomai.
Hoi, I see the tummy. Sound. That was a joke. You don't mind. Becky do, Pamil na taurakli ba mong duda, non tharaga no e. Pamil so, machin do nokfet tauraga, henja da ging do na lay. Maybe, pasana usidri hai. Henja do, masa matanta, murum soli. Becky na, yare ba, to, nuzam to ubiyadi. Khaiduga waiduga nang na marolama. Nungai drose, it's life. Punchi hai side nungai thuk to ni. Sido punchi ni, natro, nungai tho nang su. Henja du phuk haugalai. Ngang na ribadu, taning dabana, tumina chat ke hai na haugalak pani. Aduga Pamil hoi ki mapadu lalaga, khongthang ama ani thang ba haukri. Oi, kainom ta haure. Laura idu taraga, Henja du tung halap yengaga, makhada yengthai. Kaisu tahuba leitri. Pamil da munna yenglaga yam kakna. Tahuba poching do nangi hek oihoro. Pamil du maya hi katna. Khongul sisu aigi oihoro hairo. You can take everything I live. It's of no use to me. Asi haraga gam chatkri. Oi, saktibi. Pi ikupiksiga. Hey, Lilliput. Miyang musitine sinupisidia. Tanaraga napunise. Henja, ahen binamagi kadagi, kanglaw laurakpaduda, kalamba wakalga, pumchay kri. Je, kaidarage,